Yalhomi Singi Achauba Kumhai Ama Oiriba Sirui Festival ki CHATHOK-CHATSHIN illegal immigrants Shingna AYET-APAN PIRAKLABADI Makhoi HENNA Awaba Phivam MAYOKNARAKKANI HAINA Indigenous Peoples Forum Manipur IPFM President ASHANG KASAR PHONGDORAKLI Wafamasi Hotel Infal the Pangthokiba IPFM News Bulletin Ama Phongdokpagi Thoram Mangui Nana Paumi Singna Hangba Wahangamagi Paukum Oina Mahakna Phongdokkibani Lakliba Tang Kundagi Hogadoriba Sirui Festival ki CHATHOK-CHATSHIN ki Matangda Kui Khulai Paiba Singna Thamlakiba Wafam Sing ki Matangda Paladuna Asang Kasarna Hai Sirui Festival ki Manguinana social media da Thorakiba Wafam Sing Miyam na Thengnare Asigumba Wafam Asida Miyam Chingnaba Paubiganu Festival Asida Sarugyaba Lakpa Sing Chada Chama Safa Hankani Haina Ukrul District Disina Phongdokpalai Kre Loinana Tangkul Naga Long Amasong Wong reason na so festival asida Sarukyaba Lakpa Singi CHATHOK-CHATSHIN Makal Amatagi AYET-APAN Pidanaba order Tokrabani Yalhomi Singna Kundaba Mapam Amada Pangthokpa Yalho Kumhai Amada Mitopna Threat Tawrakliba Ase Laibak Tibini Masida Makhoi Karisu Tawbungamloi Makhoi Thamlakliba Wapam Sing Adu Psychological war amani haina lawi karigumba Makhoi festival asigidamak CHATHOK-CHATSHIN tawriba singda Khut PIRAKLABADI Naga sing tumina lekthokloi Naga singna Khut Hallakpada Makhoi Awaba Phivam Mayoknagani maramaduna Makhoi gi thread ase kaidonungda maipak pangamloi pumnamak sing asi oidnaso hauziki matamasida yelhomi sing amata oina punbagi tangai fadabalai aikoi masel puliba makhei mitokna Khut thingjalak pangamloi Yalhomi Sing Amata Oina Lepminanaba IPFM na tungan ba tabakaya paikatlaglakli Ngasigi News Bulletin Asisu Yalhomi Sing Amata Oina Punanabagi Pandamda Puthokpani Haina Asang Kasar na Makatana Phongdokki Hojik SHIRUI Festival Ukrul District ta tawdori basida karimma social media da viral chatpa adu tawwa adu mayam lay adu karimata adugumba chinaba laibiganu tangkhun naga long nasu ngarang order thokre aduga aikoigi Ung region nasu aduga tongan ba CSO nasu aduga DC ukrul nasu phajana ukrul se safety maphamni 100% akoi guarantee pi kini haina haire akoina haijaning bedi yelhomi akoina sinba aduga ukrul ki district yelhomi ki mapham amada sigumba panthokpa kanda topa mi top singna natraga group tongan bana threat tawraga tawbasida mase achumbane awoibane haina akoi lawro kumse mase karisu tawbang amoi sum psychology ki war threat tawbani haina lawse lawbiu adugumba tawbani karisu tawbang amoi yelhomi mayam lekhallaga akoi pun kharadi kananasu huji manipur gi oinadi kananasu thukaibang amoi tawbusu ngamoi attack su ngamoi adobo adom moisu threat khaktani tawthokpasu yaroi tawbang anda akoi indigenous tangkhul tribe nasu naga tribe nasu tumina legidaba nate madugi retaliate dum tawrakani adugi awaba mayonabadudi moina phangjadabani